Manipurda COVID-19 positive oiba mioi tara manga amaga naune hengalakuna ngasi numit jumba mamang phawbuda positive oiba masing chamaga humdrani thoi yaukhre. Active case na chamaga kun oire. Ngasi numit jumba mamang phawbuda state lenga ke health department gi spokesperson Dr. K.S. Sasikumar mangang na thadorok pasero lamada hai ngarang numidang nupa nipal aduga nupi mari laina laisar asigi positive oiba theknaki. Rims ki BRDL da test tobuda anoba case tara nithoi aduga Jenims ki BRDL da mioi ahum positive oiba thengna bani. Positive oiraba sing adu Thawbal district tagi nupa manga nupi ama puna tarukni. Urkhul district tagi nupa ani aduga nupi ahum puna manga. Kangpopi district tagi nupi ahum aduga Imphal West tagi nupa amani. Makhoi gi manung da Nepal na Mumbai tagi train da halakpani, tarukna Delhi tagi nongthak lambi da lakpani. Aduga amana bus da halakpani. Makhoi Jenims amasung Rims ki COVID care facility da thamkhre aduga makhoi gi masa phana lairi hairi. Hojik section thawang gi thabak lokhakhre haina cherol asina makha tari. Hojik phawbuda laina laisar asina naba mioi yankhai mari masa pharaktuna discharge tawkhre masi changchatta chada 46% hele haina panari. India gi oina hokhiba pung kunmari da laina laisar asigi confirm case lising mapan ga samapan humdra mathoi thengnabadagi hojik phawbugi apunba active case lakh ani ga lising nifu taruka chatu kunipan yaure. Masina Malem Pumbagi COVID ki telida Indiana Spain gi manga suba mafam da lairi. Laibak asida laisar asina sikiba mi gi masing na lising taru kachamapan kunmapan yaukhre. Laisar asina naba masing hengalak pasida All India Institute of Medical Science ki director Dr. Randip Guleriana hai India da mathang tha ani ahum da yamna wangna naba hengalakani adum oinamak national level da di community transmission di laitri hai ki. Arobada Popular News Reader ki video bu yengmirib khudingmak pu thagachari.